Linthoingambi amadi Hemanjit misigi charge sheet thagatkhre. Haukiba chahi lisingani kunhumdoigi September kun mangada social media da kuki militant ni chingnabasingna hatpagi viral oikiba mahiroi Linthoingambi amasung Hemanjit misiga mari lainana CBI na accusing phagatkhre batungda charge sheet ani ngasi Assam Kamrupta leiba special court amada file tawkhre hairi agency gi pauna hai state asida thokliba kangluki irangi manung chana mahiroi ani gi misi asiga mari lainana CBI na accuse manga phagatuna thijin humjinbagi thabak chatharakibani phagalaba accusing adudi Paulun Mang Paumilung Samalasbam Haukib Amasung Lingnai Chong Baite Kukini Adubo Tawdogasida Chene Haiba accuse Nogin Baite Kukidi Hauzik Pauba Pabangam Dana Lady CBI gi statement matung ina mairoi ani asi accusing asina namduna pharaga gari amada tonghanki loinena makoibo mafam khangdaba amada puduna thamduna hatkibani haina chingnari makhatana thijinbagi thabak sathari mairoi ani asi mangkhre haina makoigi imung manungna kumja lisingani kunhumdoi gi July 9 amasung July 18 da FIR ama Imphal amasung Lamphel police station da thagalakibani mairoi ani asi kumja lisingani kunhumdoi gi July 3 ta Bisnupur Maikai dagi Ol Kasar road tamna chatpagi lambida nupa macha amadi nupi macha ani adu motorcycle tongduna chatkibadagi thiba khangdana matam sangna leikibani